Good morning. Ngasi yumja kesha ko yumja kesha numit ki card ki message apete email se ko adu yumja kesha numit se aha madan number se 104 lere aduga color dana green color gumba kai gumba dumani set pi ba ko yumja kesha gi oina aduga akoina aina sum chak thong bada kino ma ha po kho lo kaina ga haibado aduduna ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯃꯅꯥ ꯑꯃ ꯍꯦꯛꯇꯀꯣ ꯍꯥꯏꯗꯤ ꯃꯔꯣꯏꯒꯨꯝꯕ ꯑꯣꯏꯔꯣ ꯐꯗꯤꯒꯣꯝ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯅꯀꯣ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯏꯟꯖꯥꯡ ꯃꯅꯥ ꯑꯃꯈꯛꯇꯪ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯍꯥꯞꯄ ꯁꯨꯝ ꯑꯗꯨꯗꯨꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯑꯐꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯏꯃꯤꯡ ꯑꯐꯕ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯅ꯭ꯌꯨ ꯃꯨꯟ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯃꯨꯟꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯉꯔꯥꯡ ꯈꯔ ꯄꯣꯁꯠ ꯇꯧꯈꯤꯕꯅꯦ ꯍꯥꯟꯅꯒꯤ ꯔꯤꯄꯣꯁꯠꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦꯀꯣ ꯍꯥꯟꯅꯒꯤ ꯒꯣꯗꯦꯁ ꯍꯦꯀꯥꯔꯇꯤꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄꯀꯣ ꯑꯗꯣ ꯒꯣꯗꯦꯁ ꯍꯦꯀꯥꯔꯇꯤ ꯇꯧꯕꯒꯤꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯃ ꯇꯧꯈꯤꯕ ꯂꯩꯔꯒꯗꯤꯀꯣ ꯉꯥꯏꯈꯣꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯌꯥꯔꯦ ꯐꯪꯉꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯃꯊꯪꯒꯤ ꯀꯩꯅꯣꯗꯣ ꯍꯧꯋꯣꯕ ꯍꯥꯏꯗꯤ ꯑꯃꯁꯨ ꯁꯣ ꯃꯆꯥ ꯑꯃꯁꯨ ꯑꯃꯨꯛ ꯍꯥꯞ ꯅꯠꯇ꯭ꯔꯒ ꯁꯣ ꯃꯆꯥ ꯑꯃꯁꯨ ꯍꯥꯞ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯤꯒꯅꯨꯀꯣ ꯍꯥꯟꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯅꯤꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯐꯪꯉꯕ ꯃꯇꯨꯡꯗꯀꯣ ꯑꯗꯨꯒ ꯑꯃꯅ ꯆꯦꯛ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯍꯥꯏꯔꯁꯤꯅꯀꯣ ꯆꯦꯛ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤꯁꯨ ꯑꯕꯟꯗꯦꯟꯁ ꯆꯦꯛ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗꯁꯨ ꯂꯩꯅ ꯑꯩꯉꯣꯟꯗ ꯂꯥꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯍꯥꯏꯗꯤ ꯑꯃꯥꯎꯟ ꯈꯔ ꯍꯥꯏꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕꯗꯣ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯆꯦꯛꯇꯣ ꯕꯔꯟ ꯇꯧꯊꯣꯛꯑꯒ ꯑꯅꯧꯕ ꯆꯦꯛꯀꯨꯝꯕ ꯁꯦꯝꯕ ꯌꯥꯏꯀꯣ ꯑꯗꯨꯗꯨꯃꯒ ꯑꯗꯒꯤ ꯑꯃꯨꯛ ꯍꯪꯉꯛꯄ ꯌꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯌꯨꯝ ꯃꯥꯡꯕ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡ ꯁꯦꯡꯗꯕ ꯈꯣꯠꯇꯕꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯀꯩꯝ ꯀꯥꯏꯗꯦ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯗꯤ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯣꯠꯄ ꯑꯗꯨ ꯈꯛꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯥꯡꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯤ ꯅ꯭ꯌꯨ ꯃꯨꯟ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯐꯨꯜ ꯃꯨꯟ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯀꯥꯔꯠ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯆꯔꯒꯦꯀꯣ ꯑꯍꯥꯟꯕꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯥꯔꯠ ꯅꯝꯕꯔ 1 ꯀꯥꯔꯠ ꯅꯝꯕर 2 and card number 3 ko one first kanba ko first card ngai yenga se ko hadi first card sida lai se ko khoi keno lai akhoi four of swords hai lai ko hadi four of swords se koina keno oi ko hadi sum tension stress budi lai adu tarak so hadi na pa khot pa le raga natraga hadi problems ai ba khot pa oi raga di adu gi pot mayam do hai tare ko aingonda heal torok pa hai rasine ko hadi problem ta gi tholak pa natraga narame kholam me kaina khala se ba ataraga di aingon adu gi anaba natraga hadi problem du gi tholok pa khop pa dumaina oina oi ko aduga number 2 gi sana ngasi se adum phajana hadi collaboration celebrations kari gram yam lai ko hadi aingonda collaborate to bagi oiro natraga ꯀꯩꯅꯣꯃ ꯊꯕꯛ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯑꯒꯗꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯄꯨꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯀꯣ ꯑꯗꯨꯗꯁꯨ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤꯀꯣ ꯍꯥꯏꯗꯤ ꯃꯤꯒ ꯄꯨꯜꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯒ ꯀꯣ ꯅꯝꯕꯔ ꯀꯩꯅꯣ 3 ko number 3 sina haidi sum aina kenom khalle na khallase ko hadi potse ai phajana di hadi tauge khot ke na khalam basu ya ko adong sai khalli ba potse amuka hena phana lakpa yabagi chances su yamna lei ko hadi ai suppose ai ngasi gi na ai pot yon ba haras me ko ai ngasi je lupa chonga set pe yai kain khallase ba ataragadi ꯂꯤꯁꯤꯡ ꯑꯃꯒ ꯂꯥꯛꯄꯗꯣ ꯍꯥꯏꯗꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯒꯠꯂꯒ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯇꯒꯤ ꯍꯦꯟꯅ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯗꯨꯗꯨꯃ ꯂꯩꯀꯣ ꯑꯗꯣ ꯇꯥꯏꯃꯤꯡꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯝꯃꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯇꯥꯏꯃꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯒꯦꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ 8ꯒ ꯃꯤꯅꯤꯠ 52ꯗꯒꯤꯅ 12ꯒ ꯃꯤꯅꯤꯠ 50 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ 2ꯒ ꯃꯤꯅꯤꯠ 19 2ꯒ ꯃꯤꯅꯤꯠ 18 ꯀꯣ ꯁꯤ ꯅꯨꯡꯊꯤꯟꯒꯤꯅꯤꯀꯣ 2ꯒ ꯃꯤꯅꯤꯠ 18ꯗꯒꯤꯅ 3ꯒ ꯃꯤꯅꯤꯠ 9 ꯐꯥꯎ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ 8ꯒ ꯃꯤꯅꯤꯠ 9ꯗꯩꯅ 9ꯒ ꯃꯤꯅꯤꯠ 18 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ 8ꯒ ꯃꯤꯅꯤꯠ 50ꯗꯩꯅ ꯃꯊꯪꯒꯤ ꯑꯍꯤꯡꯒꯤꯀꯣ ꯑꯍꯤꯡ ꯀꯩꯅꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯍꯥꯏꯔꯁꯤꯅꯦꯀꯣ 8ꯒ ꯃꯤꯅꯤꯠ 50ꯗꯩꯅ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 52 ꯐꯥꯎꯅꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯣ ꯀꯥꯎꯕꯤꯗꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯐꯨꯜ ꯃꯨꯟ ꯅ꯭ꯌꯨ ꯃꯨꯟꯒꯨꯝꯕ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯐꯖꯅ ꯇꯧꯕꯤꯌꯣꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ